ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯨꯝ ꯑꯃꯈꯛꯇ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯥꯎꯔꯦꯟꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯀꯕꯣꯛꯂꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯑꯁꯤ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯆꯦ ꯃꯍꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯌꯤꯡꯕꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯅꯥꯔꯒ ꯂꯩꯕꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯀꯣꯛ ꯍꯦꯛ ꯁꯤꯈ꯭ꯔꯕꯗꯤ ꯐꯗꯧꯅꯤ꯫ ꯃꯥꯌꯦꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯆꯟꯗꯥꯅ ꯁꯤꯅꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯈ꯭ꯔꯥ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯣꯏꯕꯤꯔꯒ ꯑꯗꯨꯒꯗꯤ ꯃꯌꯨꯝ ꯑꯁꯤꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯜꯂꯨꯔꯒ ꯑꯩꯀꯣ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯩꯗ ꯑꯩ꯫ ꯀꯕꯣꯛꯂꯩꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ, ꯁꯤꯔꯝꯗꯥꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯈꯛ ꯆꯨꯝꯂꯣꯏ꯫ ꯁꯤꯗꯧ ꯃꯥꯜꯂꯕ ꯁꯨꯡꯁꯤꯁꯨ ꯁꯤꯗꯦ꯫ ꯈꯪꯒꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯗꯅ ꯅꯃꯥꯅ ꯆꯥꯑꯅꯤ꯫ ꯐꯠꯇꯕꯤ ꯀꯕꯣꯛꯂꯩꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯌꯥꯏꯅꯨꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯁꯥꯎꯕꯗꯨꯅ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯈꯤ꯫ ꯑꯅꯥꯕꯗꯨ ꯐꯕ ꯀꯧꯕ ꯂꯩꯇꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯌꯥꯏꯅꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯏꯃꯥ, ꯆꯝꯐꯨꯠꯅꯤ, ꯁꯤ ꯈꯔ ꯆꯥꯁꯤ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯗ ꯍꯥꯏꯗꯨꯅ ꯐꯖꯅ ꯆꯥꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦ꯫ ꯐꯖꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯆꯥꯗꯨꯗꯤ ꯐꯖꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯁꯦꯕ ꯈꯔ ꯆꯥꯁꯤꯜꯂꯣꯕ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯈꯔ ꯆꯥꯕ ꯇꯥꯈꯤ꯫ ꯍꯌꯥꯏꯅꯨꯅ ꯑꯗꯨꯅꯦꯕ ꯏꯃꯥ, ꯅꯪ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯏꯃꯥꯅ ꯅꯥꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ꯫ ꯊꯨꯅ ꯅꯥꯕ ꯐꯠꯇꯕ ꯌꯥꯗꯦꯀꯣ꯫ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩ ꯅꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ? ꯑꯩ ꯇꯁꯦꯡꯅꯅꯦ ꯅꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯏ꯫ ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯣꯏ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯕ ꯏꯇꯧ ꯇꯧꯏ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯊꯥ ꯑꯅꯤꯗꯤ ꯐꯥꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯔꯥ ꯑꯃꯠꯇꯕꯨ ꯊꯣꯡꯗ꯭ꯔꯤ꯫ ꯃꯁꯝ ꯑꯁꯤꯁꯨ ꯇꯨꯔꯨ ꯌꯥꯝꯅ ꯈꯣꯏ꯫ ꯁꯨꯛꯐ ꯍꯦꯛ ꯐꯔꯝꯃꯣꯏ꯫ ꯐꯅ ꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯗꯤꯅꯦ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯥꯅ ꯅꯨꯄꯤꯁꯤꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯒ ꯃꯍꯥꯛꯅ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯗꯕꯒꯤꯁꯅꯨ ꯃꯔꯨ ꯑꯁꯤ ꯀꯣꯛꯀꯦ꯫ ꯏꯃꯥ, ꯃꯍꯥꯛꯅꯒ ꯍꯦꯜꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯃꯥ ꯏꯆꯥ ꯑꯅꯤ ꯁꯨꯔꯤ꯫ ꯈꯔ ꯅꯩꯈꯥꯏꯁꯤ ꯑꯗꯨꯒ ꯃꯄꯥꯝꯗ ꯊꯥꯈꯤꯁꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯍꯥꯏꯖꯩ, ꯍꯩꯁ, ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤꯁꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯐꯛꯂꯥꯡ ꯃꯔꯨꯞꯁꯤꯗ ꯍꯦꯛꯇ ꯂꯨꯝꯂꯨꯒꯦ ꯑꯗꯨꯒ ꯇꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯐꯛꯂꯥꯡ ꯃꯔꯨꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯅꯥꯕ ꯑꯣꯏꯍꯜꯂꯤꯕꯁꯤꯁꯨ ꯃꯥꯅꯅꯤ꯫ ꯃꯥꯇꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏꯀꯣ꯫ ꯏꯃꯥ, ꯄꯥꯕꯗ ꯂꯪꯐꯩ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯇꯧꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯈꯔꯇ ꯐꯈꯤꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤ ꯅꯃꯥ ꯅꯆꯥ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯅꯕ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯈꯜꯂꯕ? ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯁꯤꯗꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯥꯅꯁꯨ ꯋꯥꯁꯥꯎꯒ ꯉꯥꯡꯂꯗꯅ ꯅꯪꯅ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯀꯕꯣꯛꯂꯩ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫
Mama macha anina ngangnariba wafamdu tabu ngamdraduna makhoigi kaduda phan phan chongsilli aduga makhol do hauna hai. Hey, karino nama nacha nina aigi maramda ngangnariba singdo adu karino ai taram loi haiduna ngangnaribra kayada nu yengune haibu yum masidagi tanthokani ka kaidana aing mina khumi. Hey, nasak tu yengningde soide sanglakano nasak tu ubud hakjangse mareng chatline. Ho chani kumlaina na duna phamungda kundu leirabanina hakjang do mo thangle aduna mareng chatpa dum tabani. Masi haingonde yam hawdore mo thangda bi bema nupa phabi leisabi aribi ne haina sutai aribi haibadu oirabanina laba amatang bu phanglabadi lemna tharoi khanduna ipuroi pasida phan chongsilaktuna napsilakpa natro. Kari aibu nupa phabi kaidana nakyata setlura ha nupa na pabidabi. Hey, ikai khangdabi hawdongi mamai panbi tamai dubu sawun topra ne he ni matu masa lairaba nupada namda laisini do haina khanduna laisiliba nangi na kokto nungpak amada thamlagane nungthang asobu pairaga thok ek yeiduna thugaiba aduga kari yawge haina yengba. Hari haibu adumnaga hairaba khangmoidraduna nakokta nasamaru amani horibado sitnana phoidatke. Ase haiduna phan songsili phamlamba hayainuna mamatoni makut adu taphai aduga hai. Ngamari phoirone sese phoirodana nakhuse aina hujik thudek pataridana. Ase haiduna makuto khara leiba huwi maduda kabok leina. Ayo hingsabi khut asibu hita leikhai haiwani thadon hingsabi tabane adrene aibo. Hayainuna mamatoni makudo thadoi aduni khangaba. Namana cha anidi hingsabi ngakta oiridana imai bema kibu kizeine aigi khutkaise hekta leikhai ne. Yumase yam ingna sikna leijaramani mahatam ngambi nang lakpadagi imungse kaino ma tawrabani nahak thak aigi masisu asumna oiribani. Namana sa ni gi mathakta aina kaidorok haibado no yengo kasina mana sa ni na aigi maramda sana kibu wari angang peta wanangna aigi khut lai tekhiba aina hingliba makai sukaw he kaw khroidabani khangani haribasini. Makut khudomi singlamduna kabok lei kadudugi sauna thokre hayainuna hayawi tawja sai siengune mangondagi hena ngamba mi le haibase ma khangra male aikhoigidi ima isani aduga mahakina mahak mathanta pathibong thokpu makai nekhai khangni. Ayengbina kaya do sikhitrabadu yengune ai yamna thuna naba phadaba yane aina sumna na dun leirabadi man hena laksabu henkrani adunai ma chak yamna sadaba yadi naba thuna phanaba imagi bema chalo chakpu khamama thiro ima saksage chaksage ima. Hayainuna thuna sakhumda sangduna pukhamda sakthi chak adubu mamagi nakta pusilaktuna ima se chakse pukhamma thiraklabani chakse chasi ima saksage. Asi haiduna ayingbi chakto kit namduna charami nongmani ni haujingkre ayingbi anabadu khara makhaidi pharakli hayainuna aduni danaima haujikti anaba siamna phare sumaina hakjangana leirabadabu kanani mabu usitloi imana ba yadriko imaisa sangdana masigi nupise amta nei khaisi. Hoi mahangni yumsida kayam kuin leiba ngamri haibado yengba taridana kabuk leina mabukningda sumna khanjai naraga sikidaboi maningi adubu sidine hena dum anaba pharak mali kamai tawni aide hainadi mahak patoklaga machanupi sibu otkhagi kaina khalluri aina khalluri sibu phangdana tokpa taradrane. Hayainuna ima ai tawge ngasidi mahagi yumasida hiklaki banumit adudagi ngasi phabu leirakpasida chakhumna sangduna chamuk phabu thongje ngasi deidi haurage mahakna imai chani bu minai gumna khanbadi khak yaroi. Bema karigi mahakbu yumsida lemna lehangani sisinaba yaba sisinakadabani adunema ayekta haurage ko. Asi haraga mahak mapanda thoi mapanda lariba mamaton miyengtuna hai imaton ngasi ayuksimadi chakti imana thongbiro imase naba phagalakpagi hawba insanga chaningi hai
ahawba insang ama hekta khara thuna thongbiyo. Masida kabok leina saurapna khumni. Hey, nangna nganglibdu kanadano? Ha, ai sibu nangna kari oina ubage? Nakhagi ngangdongna aingona pakhon sibu yabra. Pakhon sibu nachade yum masida minai oina lerune haina lakhibu natro. Kari aibu minai oiba lakhiba kaina amtagangi ko. Kari aibu minai oina lakhiba kaina. Hey, ai ese yumsigi yumbure bi oige haidro lakhibane. Karigi aina thabak suzarugani. Yumgi thabak oirabasu thabak manam thek tawroi. Nungaina phamduna chadru nai thoke. Mama tongi wafamsida hayainuna nokladuna. Noksaningdre yengune masaga siga tawja sarise. Minai oiba lakba manasu yumsigi yumbure bi kaina. Yumsigi minai oiba phangjariba naraibakto sabre ingbar yengo. Minai di namana sa siri. Aina singbagi yumsigi yumbure bi. Hey, wasoi do kit ngaglanu taning dene. Jango thuna sakhumda. Jakto thuna thonglo. Imasi saklami hayi. Kari, ai bu sak thonglo su kaina. Bema thongbirani. Ai nem thongbirani. Namana zani ni saga da sak thongdo saruk. Ai ne mafam kai dum sasakrage. Yamna phabawani na madudi. Chapikhrone yarina. Nangonda kanana su khamdena. Kari ke di sakadoriba. He, angang nang aingod yam horkanuko. Minai mapokta poklabi nangnasu phamja saba kaisu pamli boire. Nasidai chara hen bataridana dudi. Chakse thong wai ba yadrabanina ai nek thongliba makai minai amagi chak sarukti sukabe hapoi he. Asam nairam duna hayainu sakhumna sankre kabuk lei makhoi do thitna lehawi. Kari su leitaba ngakha manasu ai sibo yumsigi minai kaina khangani na khoi ipuroi bado langpaidagi handalaki sano thik toge na mana sa ani. Kabuk lei sauningna dari du de phamthai surmapi holi chakhumna hayainu na chak thongba hawgatkri. Ahawin sangama thonggeda aduga supi bizaroige ba atun mi nupi se makhoi do hen sakotlange. Aibu kari sangoina thonguna phani. Masi hawai jar se jage moin hekta pomsilage. Imadi hawai jar jage pombase yamna pam sabani. Ngaihaki matungni kabuk lei imungdagi insang manam nusiba mapaithoraklibaduna magi manaton sumang aduda hek yairari maduda. Manam sidi wow nusi he. Manam si hawai jar jage pombagini onthok na harani da. Kabuk lei mamai do imung lomdon sinduna matindu amura kut yoli. Aibu chakse khaklam ida. Insangi nusiba manam aduda kabuk lei ki mabuktu lam asum helaklami. Hayainu na saksu insangsu thongma loina loire. Pukham amata sak phasan thidokle tekot amadana insang ado haple. Hayainu na mamagi manakta sangduna hai. Ima chak loire. Isana sak loiba ngaibada. Ima di warabani ne. Nangi sang manam asinaga nusibane. Ima chak lamana yadrabani. Ima asigi nupi sa mapangi dari de phamdrele. Magola sida chak thangdudun oina sasido. Hoi yayi sasi. Mi usitabasidi khar khangalaga phagadawni. Asum tawna mama masa ani na jagluktu babana puthoklami mangodu da thamduna mama masa ani du chaksa bahawi ayingbina. Imagi bema chai sangdo khar thadu miso musangani swaise chakyam saba huye pangba yamna leibani. Hoi ma kabok leina mapukning da haizai. Huye pangba kaina mahoina haise. Aingona soidana oirongani yumsida hui amata leiti tayadanu yengune. Mama masa makhoi ani du saksa bahawi hayainuna. Ima isangsi hautrane. Yamna hawi imadine asumna hawai jar jage pombase yamna pamse. Put singkhatuna loina sathoke. Loina sabiyo ima amata lemhanba yade ko chai sang lemhalaga huidaga bisabada yam pamoyeba. Huinena khara phaboidi phaba adu sunate do. Waya sida kabuk lei saube man khraduna asumna makhol thokna hai. Hengang nang na haribu dukan nadano ha nang na hui haina tatana palibudo aingona natro kaino mabuk lamna bra khangde hauna khong baureida masi aingona tasing na haudori masi nang na dumni hekta haiba yaba mira ise ha ima huizaw mo ngawri he mati bong lamna bra khangde go haina koi khong ni basi Bima khongning khongje sano
ꯍꯦꯛꯇ ꯊꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯃꯈꯣꯏꯒꯨꯝꯕꯒꯤ ꯃꯁꯛ ꯎꯕꯁꯦ ꯆꯥꯛꯀ ꯂꯣꯏꯅ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯊꯨꯟ ꯊꯨꯝ ꯑꯣꯟꯁꯤꯜꯂꯒ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯏ ꯀꯕꯣꯛ ꯂꯩꯅ ꯉꯁꯤꯅꯦꯀꯣ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯂꯕꯗꯤ ꯃꯅꯪꯒꯟ ꯑꯁꯤꯗ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯍꯦꯛ ꯀꯥꯎꯔꯅꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯀꯕꯣꯛ ꯂꯩ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯩꯕꯨ ꯆꯥꯛꯁꯤ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯗ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯆꯐꯨꯗꯒ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯈꯥꯛꯂꯝꯕ ꯖꯥꯠꯂꯥ ꯍꯣꯏꯗ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯂꯒꯕꯨ ꯀꯔꯤꯒꯤ ꯀꯥꯏꯕꯅꯣꯗ ꯀꯕꯣꯛ ꯂꯩ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯈꯨꯠꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯐꯨꯗꯨꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯦ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯈꯛꯂꯝꯗꯕ ꯏꯟꯁꯥꯡꯁꯨ ꯈꯛꯂꯝꯗꯕ ꯀꯌꯥꯗ ꯃꯕꯨꯛꯁꯤ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ ꯐꯩ ꯅꯈꯣꯏꯅ ꯐꯠꯇ꯭ꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯌꯥꯏꯅꯨꯅ ꯃꯈꯣꯜ ꯈꯔ ꯍꯧꯔꯞꯅ ꯂꯥꯎꯔꯛꯏ ꯁꯤꯅꯦꯍꯦ ꯆꯥꯛꯈꯨꯝꯗ ꯍꯧꯗꯣꯡꯂ ꯍꯨꯏꯔ ꯑꯃ ꯆꯪꯕ ꯃꯥꯜꯂꯦ ꯆꯥꯛꯈꯨꯝꯀꯥꯟꯁꯦ ꯂꯣꯏꯅ ꯃꯥꯡꯊꯣꯛꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯁꯤꯅꯦꯍꯦ ꯆꯠꯂꯨꯅꯦꯍꯦ ꯀꯕꯣꯛ ꯂꯩ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯤ ꯑꯁꯨꯝꯅ ꯑꯌꯦꯡꯕꯤ ꯃꯃꯥ ꯃꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯕꯣꯛ ꯂꯩꯕꯨ ꯑꯣꯠꯂꯝꯃꯤ ꯀꯕꯣꯛ ꯂꯩꯕꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯕꯣꯛ ꯂꯩꯗꯤ ꯑꯁꯥꯎꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯔꯦꯟ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯉꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯅꯦ ꯏꯆꯤꯛ ꯆꯤꯛꯂꯦ ꯃꯈꯣꯏꯕꯨ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯅ ꯀꯧꯏ ꯏꯄꯥꯒꯤ ꯍꯤꯌꯥꯏꯅꯣ ꯏꯄꯥ ꯍꯜꯂꯛꯂꯦꯅꯦꯍꯦ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯍꯤꯌꯥꯏꯅꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯕꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯕꯥꯕꯥ ꯍꯟꯕꯤꯔꯛꯑꯦꯗꯅ ꯏꯄꯥ ꯍꯜꯂꯛꯂꯦꯅꯦ ꯅꯃꯥꯗꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯅꯃꯥꯇꯣꯟꯗꯤ ꯃꯥꯕꯨ ꯂꯩꯕ ꯎꯗꯦꯅꯦ ꯍꯣ ꯕꯥꯕꯥ ꯏꯃꯥꯇꯣꯟꯒꯤ ꯋꯥꯕꯨ ꯀꯗꯥꯏꯗꯅꯣꯃ ꯂꯩꯖꯔꯝꯁꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯛꯈꯤꯅꯤ ꯃꯕꯨꯛ ꯂꯥꯝꯃꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯖꯕ ꯅꯠꯇꯦ ꯅꯃꯥꯕꯨ ꯐꯔꯦꯁꯦ ꯏꯄꯥꯅꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯋꯥꯏ ꯃꯪꯒꯣꯜ ꯊꯥꯔꯤꯕ ꯐꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪꯅꯦ ꯏꯁꯤꯡ ꯑꯏꯪꯕ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ ꯍꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯔꯦꯟ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯍꯛꯆꯥꯡꯒꯩꯁꯦ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯔꯨꯖꯗ꯭ꯔꯕꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯕꯥꯕꯥ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯤ ꯀꯗꯥꯏ ꯀꯗꯥꯏ ꯏꯁꯤꯡ ꯂꯧꯗꯨꯅ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯄꯁꯤꯗꯤ ꯍꯛꯆꯥꯡꯒꯩꯁꯦ ꯄꯨꯝꯏꯪ ꯍꯦꯛ ꯏꯪꯉꯤ ꯇꯥꯟꯖꯥꯁꯤꯗ ꯀꯕꯣꯛ ꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯟꯕꯤꯔꯛꯂꯝꯂꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯁꯨ ꯆꯠꯇꯦ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯪꯕꯨ ꯆꯠꯇꯦ ꯑꯩꯕꯨ ꯀꯅꯥꯅ ꯆꯠꯂꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯒꯦ ꯏꯟꯁꯤꯟꯕ ꯍꯩꯕ ꯃꯤꯒꯅꯦ ꯌꯥꯝ ꯂꯩꯗꯀꯣ ꯍꯩ ꯑꯩꯅꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯑꯃꯠꯇꯒ ꯄꯣꯊꯥꯔꯛꯄ ꯅꯠꯇꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪ ꯑꯃꯨꯛꯇ ꯆꯥꯛ ꯊꯨꯅ ꯊꯣꯡꯂꯨꯆꯣ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯂꯨꯆꯣ ꯍꯥꯏꯕ ꯅꯨꯄꯥ ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ ꯅꯪ ꯍꯜꯂꯛꯄꯁꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯅ ꯋꯥ ꯉꯥꯡꯅꯒꯗꯕꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯑꯣꯠꯄꯤꯕ ꯌꯥꯕ ꯑꯣꯠꯄꯤꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯑꯣꯠꯄꯤ ꯍꯥꯏꯕ ꯑꯣꯠꯂꯤꯕꯅꯤ ꯆꯔꯥ ꯀꯌꯥꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯤꯖꯈꯤꯗ꯭ꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯔꯥ ꯍꯦꯟꯕꯒ ꯌꯥꯎꯈ꯭ꯔꯄꯣꯠꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯌꯦꯡꯕꯤꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯊꯣꯡꯒꯥꯜ ꯂꯝꯕꯤꯗ ꯆꯪꯂꯛꯏ ꯆꯪꯂꯛꯅ ꯃꯈꯣꯜꯗꯨ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯑꯣꯠꯆꯗꯦꯀꯣ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯑꯣꯠꯈꯤꯕ ꯂꯩꯇꯦ ꯆꯤꯟꯒꯥꯏꯗꯤ ꯌꯥꯝ ꯊꯤꯅꯔꯣꯏꯁꯤ ꯀꯕꯣꯛ ꯂꯩꯅ ꯆꯪꯂꯛꯂꯤꯕ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯅꯃꯥꯅ ꯆꯥꯅꯤ ꯆꯪꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯐꯨꯈꯤꯕ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯈꯤꯗꯕꯗꯣ ꯑꯣ ꯃꯗꯨꯗꯤ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯃꯤꯔꯦꯝꯗꯨꯕꯨ ꯀꯔꯤꯒꯤ ꯆꯥꯛ ꯄꯤꯖꯕꯅꯣ ꯍꯥꯏꯔꯤꯁꯤ ꯇꯥꯕꯤꯔꯕ꯭ꯔꯣ ꯏꯆꯦꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯔꯦꯝꯅꯤ ꯍꯥꯏꯔꯤꯕꯅꯤ ꯆꯥꯎꯔꯦꯟꯅ ꯅꯠꯇꯦ ꯀꯕꯣꯛ ꯂꯩ ꯅꯪꯕꯨ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯃꯇ ꯇꯧꯗ꯭ꯔꯕ꯭ꯔꯅꯦꯍꯦ ꯑꯦ ꯀꯔꯤꯒꯤꯗꯤ ꯊꯕꯛ ꯇꯧꯖꯔꯨꯗꯣꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯒꯦ ꯅꯪꯁꯦ ꯄꯈ꯭ꯔꯥꯅꯤ ꯅꯇꯨ ꯅꯆꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯗꯤ ꯌꯨꯝꯁꯤꯗ ꯀꯩꯖꯥꯎ ꯑꯅꯤ ꯂꯩꯔꯝꯂꯦ ꯀꯩꯖꯥꯎ ꯑꯅꯤꯁꯤꯅ ꯆꯤꯛꯄꯗ ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯤ ꯈꯪꯂꯕ꯭ꯔꯣ
ꯑꯌꯤꯡꯕꯤꯒ ꯍꯌꯥꯏꯅꯨꯒ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯃꯤꯠꯀ ꯆꯥꯟꯅꯖꯩ ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯁꯦ ꯄꯥꯕꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨꯅꯤ ꯄꯥꯕ ꯏꯃꯥ ꯇꯨꯅ ꯅꯣꯡꯄꯇ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯈꯤꯗꯦ ꯑꯅꯥꯕꯤ ꯃꯥꯕꯨ ꯁꯤꯟꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯦ ꯋꯥꯏ ꯇꯩꯍꯟꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯃꯈꯨꯠ ꯑꯃ ꯊꯕꯛ ꯌꯩꯔꯗꯨꯅ ꯍꯔꯦ ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯍꯥꯏꯌꯨ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯃꯥꯁꯤ ꯋꯥꯏ ꯇꯩꯍꯟꯈꯤ ꯍꯥ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯣ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯆꯗꯦ ꯆꯥꯛ ꯊꯣꯡꯂꯒ ꯃꯊꯟꯇꯒꯤ ꯁꯔꯨꯛ ꯊꯣꯡꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯃꯊꯟꯇ ꯆꯥꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯆꯥꯎꯔꯦꯟꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯍꯧꯔꯞꯅ ꯀꯕꯣꯛ ꯂꯩ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯤ ꯅꯪꯁꯨ ꯍꯦꯃꯟꯗ꯭ꯔꯥ ꯅꯨꯄꯥ ꯑꯩ ꯑꯁꯨꯝꯅ ꯈꯛ ꯇꯧꯖꯈꯤꯕ ꯂꯩꯇꯦꯀꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯁꯨꯛ ꯃꯆꯤꯟ ꯊꯤꯕ ꯑꯌꯤꯡꯕꯤꯅ ꯃꯈꯣꯜꯗꯣ ꯈꯔ ꯇꯞꯊꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯈꯤ ꯏꯆꯥꯁꯤꯕꯨ ꯃꯍꯥꯛꯅ ꯆꯤꯡꯗ ꯆꯠꯍꯟꯗꯨꯅ ꯁꯤꯡ ꯌꯥꯜꯍꯜꯂꯤꯅꯦ ꯄꯥꯇꯒꯨꯝꯅ ꯉꯥ ꯐꯥꯍꯜꯂꯤꯅꯦ ꯃꯥꯅ ꯏꯆꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯈꯤ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯅꯦ ꯀꯩꯅꯣ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅꯒ ꯄꯥꯎ ꯍꯦꯟꯖꯤꯟꯅꯀꯗꯤ ꯇꯝꯅꯔꯣꯏꯁꯤ ꯇꯧꯕꯅ ꯅꯃꯥ ꯅꯆꯥꯅꯤꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯀꯥꯏꯗꯤ ꯈꯛ ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯅꯍꯥꯟ ꯃꯈꯩ ꯏꯃꯨꯡꯁꯤꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯁꯦ ꯀꯅꯥꯅ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯇꯨ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯉꯥꯁꯦ ꯅꯪꯅ ꯊꯣꯡꯕ ꯇꯥꯔꯦ ꯅꯪꯅ ꯌꯨꯝꯁꯦ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯏꯆꯥꯗ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯊꯣꯡꯗꯨꯅ ꯄꯤꯖꯈꯤꯗ꯭ꯔꯤ ꯀꯕꯣꯛ ꯂꯩꯁꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯄꯤꯖꯈꯤ ꯑꯩꯇꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯅꯕꯨꯛ ꯊꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯗꯨꯗꯤ ꯐꯔꯦ ꯉꯥꯁꯤ ꯊꯣꯡꯕꯤꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯕ ꯑꯣꯏꯔꯕꯗꯤ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯂꯛꯎ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯨ ꯄꯤꯖꯧ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯀꯕꯣꯛ ꯂꯩ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯟꯅꯕꯒꯤꯗꯃꯛ ꯉꯥ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯡꯂꯒꯦ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯕꯣꯛ ꯂꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯥ ꯊꯣꯡꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯆꯥꯎꯔꯦꯟꯗꯨ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥꯒꯤ ꯋꯥꯕꯨ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯔꯦ ꯀꯕꯣꯛ ꯂꯩꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯉꯛꯇ꯭ꯔꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦꯀꯣ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯨꯗꯁꯨ ꯑꯁꯤꯒꯨꯝꯅ ꯀꯌꯥ ꯇꯧꯔꯛꯇꯦ ꯑꯩꯕꯨ ꯍꯣꯔꯦꯟ ꯁꯛꯇꯥꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯏꯆꯣꯞ ꯑꯃꯨꯛ ꯆꯣꯞꯅꯗꯅꯀꯣ ꯍꯣꯏꯗ ꯉꯥ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯃꯃꯥ ꯃꯆꯥꯅꯤꯕꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯍꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯋꯥ ꯂꯣꯟꯅ ꯍꯥꯏꯅꯔꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯅ ꯂꯣꯟꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯗ ꯊꯨꯝ ꯃꯌꯥꯝ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯊꯨꯝꯖꯥꯎ ꯌꯥꯎꯍꯟꯗꯨꯅ ꯆꯥꯕ ꯑꯃꯠꯇ ꯌꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯧꯒꯦ ꯏꯄꯥꯒꯤ ꯈꯣꯟꯊꯤ ꯆꯥꯍꯟꯒꯦ ꯌꯨꯝꯁꯤꯗ ꯃꯍꯥꯛꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯂꯒ ꯑꯐꯥꯎꯕ ꯁꯥꯕ ꯀꯥꯏꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯁꯤꯁꯦ ꯅꯪꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯌꯨ ꯇꯟꯖꯥ ꯉꯥꯏꯌꯨꯀꯣ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯆꯪꯁꯤꯟꯗꯨꯅ ꯊꯨꯝꯗꯣ ꯈꯨꯕꯥꯝ 2-3 ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯌꯥꯏꯅꯨꯅ ꯃꯃꯤꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤ ꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯃꯩꯁꯦ ꯈꯔ ꯀꯪꯁꯤꯜꯍꯜꯂꯕꯗꯤ ꯌꯥꯔꯅꯤ ꯃꯅꯤꯡꯗ ꯁꯤꯡ ꯑꯈꯥꯏꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯈꯤ ꯍꯌꯥꯏꯅꯨꯅ ꯍꯩꯁ ꯃꯅꯤꯡꯁꯤꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦꯅꯦ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯑꯃꯨꯛꯇ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯊꯨꯝ ꯎꯇꯣꯡ ꯑꯗꯨꯗꯒꯤ ꯊꯨꯝ ꯈꯨꯕꯥꯝ 2 ꯀꯣꯠꯇꯨꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯈꯥꯕꯩꯗꯨꯅ ꯍꯥꯏꯐꯦꯠ ꯑꯣꯠꯂꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯅꯤꯁꯦ ꯊꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯇꯝꯃꯤ ꯏꯃꯥ ꯑꯩꯅ ꯍꯥꯞꯆꯤꯜꯂꯝꯃꯕꯅꯤ ꯑꯗꯨꯅꯤꯗꯅ ꯃꯈꯥ ꯇꯥꯕ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯀꯕꯣꯛ ꯂꯩꯅ ꯉꯥ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯃꯆꯨ ꯃꯃꯦꯟ ꯀꯥꯏꯁꯦ ꯐꯅ ꯐꯖꯔꯦꯁꯦ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯈꯔ ꯆꯥꯊꯣꯛꯄꯤꯔꯔꯣ ꯆꯥꯎꯔꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯛꯂꯨꯛ ꯃꯄꯥꯗꯨꯗ ꯐꯝꯊꯩ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯑꯁ ꯈꯪꯖꯂꯥꯛꯆꯗꯦꯗ ꯍꯣꯏ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯆꯥꯒꯦꯀꯣ ꯆꯥꯎꯔꯦꯟꯅ ꯆꯥꯛ ꯈꯔ ꯈꯣꯊꯗꯨꯅ ꯏꯟꯁꯥꯡ ꯍꯩꯊꯩ ꯀꯕꯣꯛ ꯂꯩꯅ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯥꯛꯈꯣꯝ ꯑꯃ ꯁꯠ ꯍꯨꯏ ꯆꯥꯎꯔꯦꯟ ꯈꯣꯟꯖꯦꯜ ꯑꯃꯒ ꯁꯤꯗꯤ ꯊꯨꯝꯖꯥꯎ ꯌꯥꯎꯔꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯒꯤ ꯆꯥꯛꯇꯨ ꯂꯩꯃꯥꯏꯗ ꯑꯣꯊꯣꯛꯏ ꯀꯕꯣꯛ ꯂꯩꯅ ꯀꯩꯗꯧꯕꯤꯔꯒꯦ ꯀꯕꯣꯛ ꯂꯩ
ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯊꯨꯝꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯅꯥꯅ ꯊꯥꯛꯄ ꯍꯧꯅꯒꯦ? ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯊꯥꯛꯈꯤꯗꯦꯅ, ꯆꯥꯡ ꯑꯃꯗꯅꯤ ꯊꯥꯛꯈ꯭ꯔꯤꯕꯗꯣ꯫ ꯃꯁꯤꯕꯨ ꯆꯥꯡ ꯑꯃꯒꯤ ꯈꯨꯌꯥꯛꯂꯣ? ꯌꯥꯇꯣꯟ ꯇꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯗ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯑꯔꯥꯟꯕꯁꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯌꯤꯡꯕꯤꯒ ꯍꯌꯥꯏꯅꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯀꯩꯗꯧꯕꯤꯔꯒꯦ ꯆꯥꯛꯀ ꯂꯣꯏꯅ ꯑꯣꯠꯊꯣꯛꯄꯤꯔꯤꯕꯗꯨꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯇꯣꯠꯂꯝꯕ ꯆꯥꯛ ꯑꯗꯨ ꯃꯈꯨꯠꯅ ꯈꯔ ꯂꯧꯈꯠꯇꯨꯅ ꯃꯌꯥꯗ ꯍꯨꯛꯏ꯫ ꯑꯗꯨꯒ ꯊꯨꯝꯁꯤꯗꯤ ꯑꯁꯨꯛ ꯌꯥꯛꯄ! ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ "ꯀꯔꯤꯅꯣꯗ, ꯑꯩ ꯀꯩꯁꯨ ꯊꯨꯝ ꯌꯥꯝꯅ ꯊꯥꯛꯈꯤꯗꯦꯗ." "ꯍꯣꯏ ꯏꯕꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯛꯂꯕ ꯊꯨꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯛꯈꯤꯗꯦ ꯍꯥꯏꯗꯨꯅ ꯀꯥꯡꯌꯦꯠ ꯍꯦꯛꯇ ꯌꯦꯠꯄ ꯉꯝꯃꯤꯗꯀꯣ꯫ ꯃꯈꯣꯏ ꯃꯄꯥ ꯑꯁꯤꯅꯤ, ꯁꯨꯃꯥꯏꯅꯅꯦ ꯃꯍꯥꯛꯅ ꯅꯍꯥꯟꯃꯈꯩ ꯇꯧꯔꯤꯕꯁꯦ꯫ ꯃꯍꯥꯛ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯀꯣ." ꯀꯕꯣꯛꯂꯩꯁꯨ ꯊꯥꯖꯗ꯭ꯔꯕꯗꯨꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯏ꯫ ꯊꯨꯝ ꯌꯥꯝꯅ ꯌꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯊꯨꯝꯈꯛ ꯊꯥꯛꯈꯤꯗꯦ, ꯊꯨꯝ ꯂꯣꯟꯅ ꯊꯥꯛꯄ ꯃꯤ ꯑꯃ ꯂꯩꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯆꯪꯈꯤꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯅꯤꯅ ꯂꯣꯟꯅ ꯊꯨꯝ ꯊꯛꯆꯤꯟꯕꯅꯤ ꯁꯤꯅꯤꯅꯦ?" "ꯍꯣꯏ, ꯃꯗꯨꯃꯛꯅꯤ꯫ ꯅꯃꯥ ꯅꯆꯥ ꯑꯅꯤꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ?" ꯍꯌꯥꯏꯅꯨꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯗꯨꯅ, "ꯕꯥꯕꯥ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯏꯃꯥꯇꯣꯟ ꯑꯁꯤꯅ ꯏꯃꯥ ꯑꯃꯗꯤ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕ ꯁꯤꯅꯕꯗ ꯍꯣꯠꯅꯔꯤꯕꯁꯦ ꯄꯥꯕꯁꯨ ꯉꯁꯤꯗꯤ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ?" ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯌꯦꯡꯗꯨꯅ, "ꯀꯕꯣꯛꯂꯩ, ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ?" "ꯅꯠꯇꯦ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ." ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯍꯌꯥꯏꯅꯨ ꯃꯃꯥ ꯃꯆꯥꯅ ꯀꯕꯣꯛꯂꯩꯕꯨ ꯑꯔꯥꯟꯕ ꯁꯤꯅꯕ ꯍꯣꯠꯅꯕꯗꯨ ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯈꯥꯕꯩ ꯈꯔ ꯁꯥꯕꯅꯤꯀꯣ꯫ ꯑꯩꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯀꯥꯗ ꯂꯥꯟꯕ ꯑꯣꯏꯕꯅꯤꯀꯣ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯑꯩ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯠꯇꯅꯕ, ꯃꯥꯡꯅꯕ ꯈꯛꯇ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯃꯤꯅꯤ꯫ ꯑꯩꯅ ꯈꯟꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯍꯔꯥꯎꯒꯅꯤ? ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯏꯆꯦꯁꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯀꯨꯏꯅ ꯅꯥꯈꯤꯗꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯁꯤꯔꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯣ, ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯀꯌꯥꯗ ꯄꯤꯛꯂꯨꯔꯕꯅꯣ! ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯈꯤ꯫ ꯏꯆꯥ ꯍꯌꯥꯏꯅꯨꯕꯨ ꯄꯣꯛꯇꯕꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯣꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯁꯦꯡꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯂꯥꯟꯗꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕꯁꯦ ꯑꯩꯇꯅ ꯇꯥꯔꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯏꯉꯛ ꯑꯁꯦ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯏꯄꯥꯝꯗ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯑꯁꯤꯃ ꯃꯐꯝꯁꯤꯗ ꯂꯩꯈ꯭ꯔꯒꯦ꯫ ꯀꯕꯣꯛꯂꯩ ꯈꯜꯂꯨꯔꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯍꯧꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯏ, "ꯏꯆꯦ." "ꯀꯩꯗꯧꯔꯦ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯒꯦ? ꯊꯨꯅ ꯊꯣꯛꯈ꯭ꯔꯣ." "ꯏꯆꯦ, ꯑꯄꯪꯕꯤ ꯅꯅꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯅꯅꯥꯎ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯈꯤꯕꯅ ꯏꯆꯦ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦ." "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ? ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯥꯛꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯔꯦ꯫ ꯏꯆꯦ, ꯑꯩꯁꯨ ꯅꯨꯄꯤꯅꯤ꯫ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯏꯄꯥꯝꯅ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯆꯦ, ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨꯕ꯫ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯣꯏꯖꯒꯦ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯀꯌꯥꯃꯨꯛ ꯅꯥꯕ ꯆꯩꯅꯥ ꯐꯥꯎꯔꯝꯒꯗꯒꯦ ꯑꯁꯤꯅꯤ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯧꯗꯦ, ꯀꯅꯥꯒꯁꯨ ꯇꯤꯟꯅꯕ ꯌꯥꯔꯣꯏꯀꯣ?" "ꯏꯆꯦ." ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯌꯨꯝꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯦꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫